7:30 PM Kangleipak News. Science and Technology gi Chokhalamjalda Indiana malemgi lebaksingdagi sothaba leite. Ahoina dom mangjil thaduna chatli haibasi Carina company na Kara paibi maipakna puthokduna mayak singna takpa ngamkhre. Carina company na maipakna launch tawkhiba flying car Kara paibi haina khangnariba car asi ngasi Mumbai da leiba company asigi headquarter dagi Pune fawo paihanduna test tawraba tungda maipakle haibadu officially lauthokhibani. Kara paibi asi Indiana ningkhal tamdringi mamangdagi haibadi 1936 da Ford Motor Company gi founder Henry Ford na ihan hanbo aina puthokna bhonakhi. Matam adudagi ngasi phawba malemgi lebak singda leiriba automobiles company singna honaduna lakli. Adubu honaba singdudagi Indiana likhatuna ngasi Kara paibi asi maipakna paihanduna Malemda India bu Carina company gi hona jaman masik takpa ngamkhre. Kara paibi asi maipakna puthokpa ngamkhiba asida India gi president amadi prime minister yauna maming leiraba miyoi kayana thagat wahai phongdoknarakli. Hena nungaiba pawa mana ngasi test tawkhiba flying car asi Manipur dagi hawkhiba hojikna Carina company gi automotive engineer oina thabak puriba lemba mangangna luchingba team gi hona jamanna maipakpa ngamkhibani. Kara paibi asi tha asigi manungda market ta thadokpa horaba yai haibagi thajabasu company asigi CEO na maga Twitter account gi khuthangdagi mayamda khanghankhre. Paw asi Manipur natana India gi kachinkoya khuding sandokhiduna hot news soikhre. Kara paibi asi bu puthokna bohotna bada saruk yakhiba lembagi team member singi photo su social media da uduna mayamna sakloina khangnakhre. Khudak da lembagi IG account gi followers singsu masing thingamdani hengakhi. FB account da friend request arep akham leitana lakhi. Inbox da message kaya lakhi. Thagat wahai phongdokpagi khangna chanaba singna mikup kangda call tawrakhi. Mai pakpa mayamna sakhangbiba mayamna nungsibiba haibasi asinatra. Asidagi ahenba kari amuk pamluni pampham thoktre penthokpa yare. Adubu lembadi harau nungaiba mapan thongda phongdoktarbasu thamoi nungdadi ningamdaba pendaba amadi adumak loinari. Ahing thengla fawada phone do tumina yengduna lei. Kanagumbi amana cycle amanba magi nakalda leptuna namba photo adoda. Uriba photo adu marul thokpagum ningi. Hawkhiba sing adu mayek mutta mitmangda pareng lengduna film kap thokpagum phawrei. Cycle se amale ahanba moina silo. Paisa ga leitrida ahanba sinaba. Engineering do base paisa yam changal lerami. Scholarship phangdoidudi. Adudi next semester gi admission tawnaba khakdaba yarui. Hostel da leibanina cycle se bangni sizinadeda. Yumda leibada adunga hanga gi sizinabai wani. As nga gi sizinabo ersu sidi amale. Yota phamlaga thawbagi stage to yaurisidi. Nangso haiba yare na panghaida haire dududi. Asi jaksina sizinardina jahi phanayam sizinaba yakhini. Asi hairaga cycle ge sabando da khupangna pakpak thai. Yare bungo thohurna. Saurabna hairam laga chitkhiba doda lempana ngai kho haiba matagum kawi. Thadoi. Kauriba du khumlamdana college ground gi nakal da hauriba gulmohar pambi gi makhada semliba wagi phamnaba du da phamkhre. Sauba sumali madaudu yaliba begdu lengbandagi falak thoklaga tampak da thami. Lembasu changsilakduna cycle duna kalduda stand haitharaga thamlaba tungda thadogi hekna kalduda famthei. Mamit ani duna amanba cycle duda yengduna tapna machinda solei. Haujikan cycle siam tangi. Aina cycle ahanba ama leiga hairadi imasu matha musarani. Ade akhoi nawbasu 10 kari. Tuition paisa su haujikan ni chawna nongnarabanina Khoi wibani gi honabada imada burden hene henore. Thadoidu lembarom da haifedon silaga hairei. Paisa gidi aina pirasu pige. Aina cycle aman bathawbase namanabi me amangde kaibra. Mage kainom tawba yariba. Namanabi mamangde kaibra. Namanabi singna noknabra. Namanabi singna toknaro haibra. Sing haktani. Adudani aina ikaraktuise. Ikai bairaba aina nanga koinise. Ikai bairaba aina class bang tawraga noi NIT da laaga nangunarabado.
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏꯗꯨ ꯁꯥꯎꯔꯥꯡꯅꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯁ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯗꯣ ꯃꯌꯥꯎꯅꯕꯤ꯫ ꯂꯦꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯔꯨꯗ ꯉꯥꯛꯂꯒ ꯆꯨꯕꯥꯗ ꯅꯝꯂꯒ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯩ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣꯁꯦ? ꯑꯩ ꯉꯁꯥꯏꯒ ꯁꯥꯎꯔꯝꯕ꯭ꯔꯕ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯗꯨ ꯅꯪꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯟꯅꯕꯤ ꯀ꯭ꯂꯥꯁꯃꯦꯠ ꯈꯔꯁꯨ ꯒꯥꯔꯤ ꯃꯆꯥꯗ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕ ꯎꯗ ꯀꯨꯏꯔꯦꯀꯣ꯫ ꯂꯦꯝꯕꯁꯨ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯤꯡꯀꯤ? ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯤꯌꯦ꯫ ꯊꯥꯗꯣꯏ ꯉꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯑꯧ ꯃꯥ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯉꯥꯛꯇꯪ ꯁꯪꯕꯤꯈꯤꯒꯦ꯫ ꯁꯪꯉꯨ ꯁꯪꯉꯨ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯍꯨꯔꯥꯟꯖꯈꯤꯁꯅꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯁꯨꯛꯇꯣꯛꯂꯒ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯂꯒ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯈꯤꯗꯦ꯫ ꯍꯧꯅꯁꯥꯅꯤ ꯂꯦꯝꯕꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯐꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗꯨ ꯈꯪꯗꯕ ꯄꯥꯛꯅ ꯂꯩꯔꯝꯃꯣꯏ꯫ ꯑꯃꯅ ꯏꯅꯥꯀꯩꯔꯥꯛ ꯈꯨꯟꯕꯤꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯅꯧꯅ ꯌꯣꯛꯄ ꯁꯈꯦꯟꯕꯤꯅꯤ꯫ ꯑꯃꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯃꯗ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯕ ꯉꯝꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯟꯖꯕ ꯃꯁꯛ ꯏꯅꯣꯞ ꯅꯣꯞꯇꯕ ꯅꯨꯄꯥꯅꯤ꯫ ꯂꯦꯝꯕꯗ ꯊꯥꯗꯣꯏꯅ ꯀꯔꯝꯅ ꯌꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯀꯔꯤꯅ ꯑꯅꯤꯗꯨ ꯐꯦꯃꯤꯂꯤ ꯁ꯭ꯇꯦꯇꯁ ꯈꯦꯠꯅꯃꯟꯈꯤꯕꯅ? ꯈꯔ ꯑꯃꯅ ꯈꯨꯝꯃꯤ ꯊꯥꯗꯣꯏꯅ ꯍꯥꯟꯅ ꯉꯥꯎꯖꯕꯅꯤ ꯍꯥꯏꯅ꯫ ꯂꯦꯝꯕꯗꯤ ATM ꯀꯥꯔꯗ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯂꯦꯝꯕ ꯁꯥꯎꯗꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯊꯥꯗꯣꯏ ꯂꯦꯝꯕ ꯍꯣꯏꯒꯤ ꯆꯥꯛꯇꯨ ꯒ꯭ꯌꯥꯁꯇ ꯊꯣꯡꯗꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯪꯕꯨ ꯆꯐꯨꯗ ꯆꯥꯛ ꯊꯣꯡꯕ ꯍꯩꯖꯔꯕꯣ? ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯛꯅꯕꯣꯏ ꯀꯩꯑꯣꯏ ꯍꯥꯏꯕꯗ ꯊꯥꯗꯣꯏꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯈꯨꯝꯗꯣꯔꯛꯏ꯫ ꯏꯁ ꯑꯩꯁꯤꯕꯨ ꯑꯎꯟꯄꯣꯠꯀ ꯑꯝꯇ ꯄꯨꯔꯣꯏꯗꯕꯩ ꯇꯥꯏꯞꯇ꯫ ꯆꯐꯨꯗ ꯅꯠꯇꯦ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯕ꯭ꯂꯥꯡꯀꯦꯠ ꯀꯩꯀꯥꯛꯅꯦ ꯑꯍꯟꯕ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯟꯊꯣꯛꯑꯒꯅꯦ ꯑꯩꯅ ꯄꯨꯗꯣꯏꯅꯤ꯫ ꯌꯥꯔꯗꯤ ꯌꯨꯝ ꯐꯥꯎꯕ ꯑꯍꯟꯕ ꯑꯃ ꯑꯣꯏꯅ ꯎꯜꯍꯟꯒꯦ ꯈꯜꯂꯤꯅꯤ꯫ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯊꯥꯗꯣꯏꯅꯁꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯦꯝꯕꯅ ꯋꯥꯈꯜ ꯑꯣꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯅꯤ, ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯛꯅꯤ꯫ ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯂꯩꯍꯦ, ꯑꯩꯁꯤꯕꯨ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯕ ꯃꯤꯗꯧꯅ꯫ ꯋꯥꯍꯩꯁꯤꯅ ꯂꯦꯝꯕꯒꯤ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅꯤ꯫ ꯍꯥꯏꯇꯥꯕ ꯅꯪꯗꯤ ꯅꯨꯡꯁꯤꯕꯁꯨ ꯊꯣꯏꯅ ꯎꯠꯇꯦ, ꯑꯗꯨꯝ ꯃꯣꯜꯂꯤ ꯃꯣꯜꯂꯤ꯫ ꯅꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯅꯪꯉꯣꯟꯗ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯃꯁꯤꯅ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯄꯥꯈꯠꯆꯕ ꯃꯇꯧ ꯎꯠꯄ ꯋꯥꯍꯩꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯃꯅ ꯑꯃꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯇꯣꯞꯄꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯨꯟꯅ ꯈꯪꯅꯔꯤ꯫ ꯊꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯃꯃꯝ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯅꯔꯒ ꯂꯦꯞꯅꯔꯤ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯦꯝ ꯑꯋꯥꯡ ꯊꯤꯗꯅ꯫ ꯂꯦꯝꯕ ꯃꯥꯁꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯁꯨ ꯇꯧꯗꯦ꯫ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯈꯤꯅꯤ, ꯃꯤ ꯑꯣꯏꯈꯤꯅꯤ, ꯃꯇꯤꯛ ꯆꯥꯈꯤꯅꯤ, ꯃꯃꯥ ꯃꯅꯥꯎ ꯅꯨꯄꯥ ꯅꯨꯡꯉꯥꯏꯍꯟꯈꯤꯅꯤ, ꯊꯥꯗꯣꯏꯒꯤꯅꯤ ꯍꯥꯏꯅ ꯂꯦꯞꯄꯗ ꯅꯣꯞꯇꯕ ꯎꯄꯥꯜ ꯑꯣꯏꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯂꯥꯏꯁꯨꯗ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕꯒ ꯂꯦꯝꯕꯅ ꯇꯞ ꯇꯞꯅ ꯍꯪꯂꯛꯏ꯫ ꯁꯥꯎꯕ ꯐꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩ ꯁꯥꯎꯗꯦ꯫ ꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯔꯗꯤ ꯊꯦꯝꯕꯤꯒꯦ ꯇꯧꯕꯅꯤ, ꯁꯥꯎꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ꯫ ꯊꯦꯝꯕꯁꯨ ꯍꯩꯔꯣꯏ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯟꯊꯔ ꯂꯩꯈꯤꯅꯤ ꯅꯪ꯫ ꯂꯦꯝꯕ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯏ, ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯊꯥꯗꯣꯏ ꯃꯥꯅ ꯉꯥꯎꯖꯈꯤꯕꯁꯨ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯎꯖꯔꯤ꯫ ꯂꯦꯝꯕꯗ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯕ ꯎꯠꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯏꯅ ꯁꯥꯡꯊꯅ ꯐꯝꯗ꯭ꯔꯦ, ꯑꯅꯤꯗꯣ ꯍꯧꯒꯠꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯊꯥꯗꯣꯏꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨ ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯂꯦꯝꯕꯁꯨ ꯌꯨꯝꯗ ꯍꯟꯗꯕꯤ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕꯗ ꯅꯠꯇꯅ ꯈꯣꯏꯗꯥꯗꯕ ꯑꯃꯁꯨ ꯄꯣꯛꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯁꯥꯗꯗꯤ ꯍꯥꯏꯗ ꯏꯁꯤꯡ ꯂꯩꯕ ꯆꯠꯄ ꯁꯥꯗꯨꯅ ꯂꯥꯞꯇꯛꯅ ꯐꯣꯇꯣ ꯑꯃ ꯅꯝꯈꯤꯕꯅꯤ ꯊꯥꯗꯣꯏꯒꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯄꯦꯜꯍꯧꯗ꯭ꯔꯕꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯨꯒꯦ ꯈꯟꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯊꯥꯗꯣꯏꯅ ꯂꯦꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯂꯥꯛꯑꯦꯌꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣ꯫ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯍꯟꯗꯣꯛꯑꯒ ꯂꯩꯒꯦ, ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯣꯏ ꯀꯀꯥꯅ ꯂꯥꯛꯄ ꯅꯥꯏꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯊꯥꯗꯣꯏꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯁ ꯑꯩꯁꯦ ꯃꯤꯅ ꯐꯥꯈꯤꯅꯤ ꯄꯥꯈꯠꯂꯤꯔꯣ?
ꯂꯦꯝꯕꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯄꯥꯈꯠꯇꯅꯕ ꯑꯩꯅ ꯑꯣꯏꯅ ꯐꯥꯔꯒ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯍꯥꯞꯄꯒ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯈꯤꯅꯤꯀꯣ ꯉꯁꯤ꯫ ꯌꯥꯔꯦ ꯐꯥꯔꯣ, ꯑꯩ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯑꯣꯏꯅ ꯇꯣꯡꯉꯛꯑꯒꯦ꯫ ꯊꯥꯗꯣꯏꯁꯨ ꯑꯋꯣꯏ ꯇꯥꯅ ꯁꯥꯏꯀꯜ ꯀꯦꯔꯤꯌꯔꯗꯨꯗ ꯐꯝꯅꯕ ꯍꯣꯠꯅꯩ꯫ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯖꯔꯕꯣ? ꯅꯣꯏꯗ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯇꯝꯍꯟꯗꯣꯏꯁꯤꯗꯤ꯫ ꯑꯁ, ꯅꯪ ꯇꯝꯕꯤꯗꯣꯏꯁꯦ ꯂꯨꯗꯤ ꯂꯨꯅꯤꯍꯦ꯫ ꯀꯀꯥ ꯂꯩ, ꯆꯠꯂꯒꯦꯀꯣ, ꯕꯥꯏ, ꯂꯞ ꯂꯞ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯊꯥꯞꯄꯗ ꯊꯥꯗꯣꯏꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯕ ꯀꯥꯔꯗꯨ ꯂꯥꯛꯄ ꯎꯕꯗ꯫ ꯀꯥꯔꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯈꯥꯝꯂꯕꯗ ꯊꯥꯗꯣꯏꯗꯨ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯈꯠꯂꯒ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ꯫ ꯂꯦꯝꯕ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯃꯤꯀꯨꯞ ꯈꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ꯫ ꯀꯥꯔꯗꯨ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯁ꯭ꯇꯦꯟ ꯍꯥꯏꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯏꯁꯤꯡꯗꯨ ꯂꯦꯝꯕꯗ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯁꯨ ꯉꯝꯍꯧꯗ ꯀꯥꯔꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯨꯠꯅ ꯈꯣꯡꯒ꯭ꯔꯥꯎꯗ ꯆꯣꯡꯂꯤꯕ ꯏꯁꯤꯡꯗꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ, ꯌꯦꯡꯂ ꯌꯦꯡꯂꯒ ꯊꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯍꯧꯒꯗꯕ ꯃꯤꯗꯥꯁꯨ ꯅꯠꯇꯦ ꯂꯦꯝꯕꯗꯤ꯫ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ, ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯥꯔ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯥꯔ ꯑꯗꯨꯁꯨ ꯃꯁꯥꯅ ꯈꯪꯅ ꯈꯔ ꯆꯠꯈꯠꯂꯒ ꯈꯥꯝꯈ꯭ꯔꯦ꯫ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ, ꯁꯥꯎꯒꯅꯨ, ꯑꯗꯨ ꯑꯗꯥ ꯍꯥꯏꯒꯗꯕꯒꯤ ꯁꯣꯏꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯦꯝꯕꯁꯨ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯃꯤ ꯋꯥꯡ ꯆꯥꯎꯕ, ꯃꯁꯥ ꯅꯥꯟꯕ, ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯕ ꯑꯍꯜ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯕꯨꯡꯉꯣ, ꯏꯁꯤꯡꯅ ꯀꯌꯥꯝ ꯆꯣꯡꯂꯒꯦ? ꯂꯦꯝꯕ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯍꯜ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔ ꯃꯥꯜꯂꯦ, ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯤꯁꯨ ꯄꯦꯄꯔ ꯕꯣꯛꯁ ꯑꯃ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯂꯦ꯫ ꯑꯍꯜꯗꯨꯅ ꯂꯦꯝꯕꯗ ꯑꯃꯨꯛ ꯄꯤꯔꯛꯏ, ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯌꯥꯔꯅꯤꯌꯦ, ꯇꯩꯊꯣꯛꯎꯅꯦ, ꯅꯐꯤꯗꯨ ꯃꯣꯠꯄ ꯍꯩꯅꯒꯅꯨꯅꯦ꯫ ꯅꯪꯅ ꯍꯩꯅꯔꯁꯨ ꯏꯄꯥꯗꯤ ꯍꯩꯅꯗꯦꯅꯦ ꯑꯃꯣꯠꯄ ꯎꯕꯁꯦ꯫ ꯂꯦꯝꯕ ꯏꯀꯥꯏ ꯏꯀꯥꯏꯅ ꯇꯤꯁꯨ ꯄꯦꯄꯔꯗꯨ ꯑꯃꯈꯛ ꯂꯧꯏ꯫ ꯇꯩꯗꯤ ꯇꯩꯊꯣꯛꯇꯦ, ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩ꯫ ꯁꯥꯏꯀꯜꯁꯤꯗꯤ ꯆꯣꯡꯕ꯭ꯔꯣ? ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜꯗꯨ ꯈꯔ ꯂꯩꯔꯝꯃꯨꯔꯣ, ꯁꯥꯏꯀꯜꯁꯤ ꯆꯥꯝꯊꯣꯛꯅꯕ꯫ ꯅꯪꯒꯤ ꯁꯥꯏꯀꯜꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯃꯟꯈ꯭ꯔꯦ, ꯏꯁꯤꯡꯅ ꯆꯥꯝꯂꯕꯁꯨ ꯍꯜꯂꯔꯣꯏꯅꯦ ꯁꯤꯗꯤ꯫ ꯂꯦꯝꯕ ꯃꯅꯥꯀꯣꯡꯗꯒꯤ ꯍꯧꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯑꯁꯨꯝ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯏ ꯑꯍꯜꯗꯨꯒꯤ ꯈꯣꯟꯗꯥꯗꯨꯗ꯫ ꯑꯍꯜꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯍꯦꯟꯅ ꯐꯖꯗꯕ ꯋꯥꯍꯩꯅ꯫ ꯏꯆꯥꯅꯨꯄꯤꯅ ꯀꯣꯂꯦꯖꯇ ꯁꯣꯏ ꯉꯥꯝꯗꯅ ꯅꯪꯒꯤ ꯁꯥꯏꯀꯜ ꯁꯨꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯥꯝ ꯉꯛꯅ ꯋꯥꯔꯤ ꯁꯣꯏꯗꯅ ꯁꯥꯔꯅꯤ꯫ ꯑꯗꯨꯅ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯅꯪꯒꯤ ꯁꯥꯏꯀꯜꯁꯦ ꯀꯣꯟꯆꯥꯛ ꯑꯣꯟꯊꯣꯛꯈ꯭ꯔꯣ, ꯀꯌꯥ ꯁꯤꯠꯀꯅꯤ ꯏꯄꯥ ꯄꯤꯒꯦ꯫ ꯑꯗꯨꯅ ꯁꯔꯐ ꯂꯩꯔꯒ ꯏꯁꯤꯡ ꯆꯣꯡꯕ ꯅꯐꯤꯗꯣ ꯁꯦꯡꯅ ꯁꯨꯗꯣ꯫ ꯌꯥꯅꯤꯡꯕ꯭ꯔꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯦꯝꯕ ꯑꯁꯨꯝ ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤꯕꯅ ꯉꯛꯂꯤꯗꯨ ꯇꯦꯛ ꯇꯦꯛꯇ ꯈꯥꯛꯂꯦ꯫ ꯑꯍꯜꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥ ꯆꯤꯛꯂꯒ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯉꯥꯡꯂꯛꯏ, ꯑꯄꯥꯏꯕ ꯀꯥꯔ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯅꯤꯅꯦ, ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯗꯣꯂꯥꯏꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯅꯪꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕꯁꯤꯗ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯞꯅꯕ ꯍꯣꯠꯅꯕ ꯁꯥꯏ꯫ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯄꯨꯟꯁꯤꯗ ꯊꯥ ꯂꯩꯕꯥꯛꯇ ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯄꯥꯟꯕꯤꯗꯒꯤ ꯍꯩꯕꯣꯡ ꯍꯦꯛꯄ ꯉꯝꯂꯣꯏ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯈꯨꯝꯈꯤꯗꯦ ꯄꯥꯎꯈꯨꯝ ꯑꯃꯇ꯫ ꯀꯔꯤꯕꯨ ꯈꯨꯝꯂꯨꯅꯤ ꯃꯇꯝ ꯑꯗꯨꯗ? ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯍꯧꯏ, ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯕꯨ ꯃꯃꯥ ꯃꯄꯥꯅ꯫ ꯐꯣꯟꯗꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯀꯥꯔ ꯑꯄꯥꯏꯕꯤ ꯇꯣꯡꯍꯟꯅꯤꯡꯕꯗꯒꯤ ꯂꯦꯝꯕ ꯃꯥꯅ ꯇꯣꯡꯍꯟꯅꯤꯡꯕꯅ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯅ ꯃꯆꯤꯟ ꯀꯥꯡꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯝꯕ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯃꯥꯅ ꯇꯝꯖꯔꯨꯕ ꯃꯍꯩ ꯑꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯊꯥꯗꯣꯏ ꯃꯥꯕꯨ ꯀꯥꯔ ꯑꯄꯥꯏꯕꯤ ꯇꯣꯡꯍꯟꯒꯦ ꯈꯜꯂꯤ ꯍꯥꯏꯕ ꯃꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨ ꯑꯇꯣꯞꯄꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯦꯝꯕ ꯃꯥꯅ ꯐꯪꯍꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯎꯠꯇꯨꯅ ꯀꯥꯔ ꯑꯄꯥꯏꯕꯤ ꯃꯌꯥꯝꯗꯨ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯥꯗꯣꯏꯗꯤ ꯀꯗꯥꯏ? ꯃꯤꯀꯨꯞꯁꯤꯗ ꯊꯥꯗꯣꯏ ꯃꯥꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯥꯞꯈ꯭ꯔꯦ ꯊꯣꯏꯅ ꯍꯦꯟꯅ, ꯅꯛꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯄꯜ ꯑꯃꯅ ꯈꯥꯒꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯐꯣꯇꯣꯗꯨ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯔꯤꯁꯤꯞ ꯀꯣꯜꯗ ꯆꯪꯗꯨꯅ ꯅꯝꯕꯔ ꯑꯃꯈꯛ, ꯑꯈꯟꯅꯅ ꯅꯝꯕꯔ ꯑꯃꯈꯛ ꯊꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯂꯨꯔꯕ ꯇꯨꯡꯗ ꯂꯥꯛꯈꯤꯕ ꯀꯣꯜꯅꯤ꯫ ꯀꯥꯔ ꯑꯄꯥꯏꯕꯤ ꯄꯨꯊꯣꯛꯅꯕꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯇꯨꯝꯕ ꯆꯥꯕ ꯀꯥꯎꯕ ꯃꯈꯩ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯕꯔꯖꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯄꯥꯎ ꯑꯃ ꯀꯣꯛꯊꯛꯇ ꯂꯪꯊꯔꯛꯈꯤꯕꯅꯤ꯫
ꯅꯝꯕꯔ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯦꯝꯕ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯤꯀꯞꯁꯤꯗꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯝꯕꯔꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯞꯅ ꯅꯝꯗꯨꯅ ꯀꯣꯜ ꯇꯧꯏ ꯑꯍꯤꯡ ꯊꯦꯡꯂꯦ ꯄꯥꯏꯈꯠꯂꯛꯑꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯂꯦꯝꯕ ꯌꯥꯝ ꯇꯞꯅ ꯀꯧꯏ ꯊꯥꯗꯣꯏ ꯀꯣꯟꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯑꯩ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯏ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯏ ꯂꯦꯝꯕ ꯊꯦꯡꯀ꯭ꯌꯨꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯇꯞꯅ ꯍꯪꯏ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯄꯕꯣ ꯀꯩ ꯅꯨꯃꯤꯠꯇ ꯇꯥꯔꯒꯦ ꯃꯊꯪ ꯊꯥꯗ ꯀꯣꯟꯒ꯭ꯔꯦꯠꯁ ꯊꯥꯗꯣꯏ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯆꯦꯛꯃꯨꯛ ꯐꯥꯎ ꯂꯥꯎꯔꯛꯇꯦ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯁꯨꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯔꯛꯏ ꯀꯞꯀꯅꯨ ꯍꯥꯏꯅꯗꯤ ꯊꯦꯝꯅꯤꯡꯕꯅꯤ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯍꯛꯇꯨ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯄꯥꯡꯉꯨꯒꯦ ꯊꯥꯗꯣꯏ ꯀꯞꯂꯤꯕꯗꯨ ꯂꯦꯞꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯁꯤ ꯄꯥꯝꯃꯤ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩꯅꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯅꯪꯉꯣꯟꯗꯒꯤ ꯅꯤꯈꯤꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯂꯠꯅꯕ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕꯅꯤ ꯉꯁꯤ ꯅꯪꯅ ꯑꯄꯥꯝꯕ ꯃꯈꯜ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯐꯝꯗ ꯐꯣꯡꯗꯣꯛꯄꯗ ꯑꯩ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤ ꯕꯕꯥꯅ ꯑꯩꯕꯨ ꯗꯣꯂꯥꯏꯒꯤ ꯃꯍꯨꯠ ꯈꯥꯔ ꯄꯥꯏꯕꯤꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯒꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯨꯃꯛꯅꯤ ꯑꯩꯅ ꯉꯁꯤ ꯂꯨꯍꯣꯡꯕꯁꯨ ꯕꯕꯥꯒꯤ ꯑꯄꯥꯝꯕꯁꯤꯃꯒ ꯑꯩ ꯊꯨꯡꯍꯜꯂꯝꯂꯒꯦ ꯅꯪꯅ ꯁꯥꯕ ꯈꯥꯔ ꯄꯥꯏꯕꯤꯗ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯅꯪꯒꯤ ꯈꯥꯔ ꯄꯥꯏꯕꯤꯗ ꯃꯤꯀꯨꯞ ꯈꯔ ꯇꯣꯡꯗꯨꯅ ꯑꯩ ꯄꯦꯟꯅ ꯀꯞꯆꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯟꯊꯕ ꯄꯤꯔꯥꯡꯁꯦ ꯅꯪꯒꯤ ꯇꯝꯄꯥꯛꯊꯛꯇ ꯇꯥꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗ ꯄꯦꯟꯅ ꯀꯞꯂꯛꯏ ꯐꯣꯟꯗꯨꯗ ꯂꯦꯝꯕ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈꯥꯡꯉꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯏꯍꯧꯔꯛꯏ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯥꯗꯣꯏꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯒ ꯇꯦꯡꯊꯥꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯅꯪ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩꯕꯨ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯀꯞꯍꯟꯕꯤꯌꯨ ꯅꯪꯒꯤꯗꯃꯛ ꯈꯛꯇꯨꯅ ꯊꯝꯂꯛꯄ ꯑꯩꯒꯤ ꯄꯤꯔꯪꯁꯦ ꯅꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯐꯤ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯅꯤꯌꯦ ꯍꯟꯗꯛꯇꯤ ꯂꯦꯝꯕꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤꯗꯃꯛ ꯁꯥꯈꯤꯕꯅꯤ ꯅꯪꯕꯨ ꯏꯍꯥꯟ ꯍꯟꯅ ꯇꯣꯡꯍꯟꯒꯅꯤ ꯅꯪꯒꯤ ꯅꯤꯡꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯌꯥꯝ ꯊꯨꯅ ꯀꯛꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡꯗꯨꯗ ꯇꯝꯅꯔꯥꯏ ꯁꯥꯔꯛꯄꯁꯨ ꯌꯥꯏ ꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯁꯋꯔ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨ ꯊꯥꯗꯗꯨꯅ ꯈꯥꯡꯉꯤ ꯊꯥꯗꯣꯏꯗ ꯊꯥꯖꯕ ꯊꯝꯈꯤꯕꯗꯨ ꯃꯥꯡꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯀꯝꯄꯦꯅꯤꯅ ꯃꯥꯔꯀꯦꯠꯇ ꯀꯥꯔ ꯑꯄꯥꯏꯕꯤ ꯊꯥꯗꯣꯛꯄ ꯍꯧꯔꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯂꯦꯝꯕ ꯃꯥꯅ ꯏꯍꯟ ꯍꯜꯂꯤꯕ ꯀꯥꯔ ꯑꯃ ꯃꯅꯤꯄꯨꯔ ꯇꯝꯅ ꯄꯥꯏꯊꯣꯔꯛꯈꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯤꯡꯂꯣꯟ ꯃꯄꯥꯟ ꯂꯥꯟꯁꯤꯜꯂꯛꯄꯗ ꯆꯤꯡꯆꯦꯞ ꯑꯃꯗ ꯀꯥꯔ ꯑꯄꯥꯏꯕꯤꯅ ꯌꯩꯁꯤꯟꯕꯗ ꯀꯥꯔ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯈꯤꯗ꯭ꯔꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯄꯥꯏꯕꯤꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯀꯥꯏꯕꯅ ꯈꯥꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯅꯤꯡꯕ ꯑꯩꯅ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯕꯕꯥ ꯕꯕꯥ ꯃꯉꯛꯅꯔꯦ ꯃꯄꯥꯟꯗ ꯋꯥꯔꯤ ꯇꯥꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯥꯗꯣꯏꯗꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯂꯦꯝꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯒ ꯐꯃꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯤꯔꯨꯞ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯊꯥꯗꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯀꯔꯤ ꯃꯪꯉꯤꯅꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯃꯪꯗ ꯀꯥꯔ ꯄꯥꯏꯕꯤ ꯀꯥꯏꯗꯅ ꯑꯩ ꯁꯤꯔꯝꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗꯨ ꯃꯈꯨꯠꯅ ꯂꯥꯏꯕꯛꯀꯤ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯆꯥꯅꯨꯄꯥꯗꯨ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯪꯂꯛꯏ ꯕꯕꯥ ꯃꯪꯗ ꯀꯥꯔ ꯑꯄꯥꯏꯕꯤ ꯊꯧꯔꯝꯃꯤꯔꯣ ꯍꯥꯏꯁꯦ ꯍꯣꯏꯅꯦ
ꯀꯥꯔ ꯄꯥꯏꯕꯤ ꯊꯧꯔꯒ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯆꯤꯡꯗ ꯊꯦꯡꯖꯤꯟꯗꯅ ꯕꯕꯥꯁꯦ ꯁꯤꯗꯣꯛꯈꯤꯗꯉꯥꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯪꯒꯤ ꯄꯥꯎꯗꯝꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏꯗꯨ ꯁꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯛꯁꯨ ꯁꯤꯒꯤ ꯁꯨꯗꯦ, ꯆꯥꯛꯇꯨ ꯊꯅ ꯊꯅ ꯆꯥꯁꯤꯜꯂꯒ ꯐꯣꯟꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕꯗꯣ ꯁꯨꯝ ꯌꯦꯡꯉꯒ ꯋꯥꯈꯜ ꯄꯪꯁꯥ ꯁꯥꯒꯠꯂꯕꯅꯤꯅꯅꯦ ꯅꯃꯪꯗꯁꯨ ꯇꯝꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯑꯗꯨ ꯁꯥꯈ꯭ꯔꯦ, ꯖꯄꯥꯟꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯔ ꯆꯦꯟꯕ ꯌꯥꯔꯦ, ꯆꯩꯅꯥꯗꯅ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤꯅꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯃꯣꯛꯀꯤ ꯊꯕꯛꯇꯣ ꯈꯤꯠ ꯌꯦꯡꯕꯤꯔꯅꯨ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯒꯠꯂꯞ ꯇꯧꯅ ꯀꯩꯅꯣ ꯊꯣꯛꯃꯣꯛꯑꯕꯣ ꯍꯥ? ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯥꯕ, ꯇꯨꯝꯕ ꯆꯥꯕꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯇꯥꯗꯅ ꯄꯪꯂꯩ ꯂꯩꯕ ꯅꯣꯏꯅꯅꯦ ꯁꯤꯒꯨꯝꯕꯁꯦ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯋꯥꯈꯜꯗꯣ ꯆꯥꯎꯈꯠꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯣꯏ꯫ ꯍꯧꯖꯤꯛꯁꯦ 21st centuryꯅꯤ꯫ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯣꯠꯇꯤ ꯌꯦꯡꯒꯦ ꯂꯩꯇꯗꯅ ꯋꯥꯔꯤꯗ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯒꯦ ꯍꯥ? ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯄꯨꯔꯛꯀꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ ꯐꯣꯟꯗ ꯋꯥꯔꯤ ꯄꯥꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯣꯜꯌꯨꯝ ꯐꯨꯜꯗ ꯂꯩꯈꯠꯂꯒ ꯋꯥꯔꯤ ꯇꯥꯕ꯫ ꯂꯦꯝꯕꯁꯨ ꯃꯇꯥꯡ ꯆꯥꯅ ꯉꯥꯡꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯉꯥꯡꯂꯛꯏ꯫ ꯊꯥꯗꯣꯏꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯄꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯄꯥꯕꯤ, ꯋꯥꯔꯤ ꯇꯥꯕꯤ ꯑꯩꯅꯅꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯜꯂꯤꯁꯤ꯫ ꯋꯥꯔꯤ ꯄꯥꯔꯒ ꯋꯥꯔꯤ ꯇꯥꯔꯒꯅꯤ ꯅꯪꯅ ꯄꯥꯝꯖꯕ ꯔꯣꯃꯥꯟꯁꯀꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯕ ꯍꯩꯖꯔꯤꯁꯤ꯫ ꯋꯥꯔꯤ ꯄꯥꯔꯒꯅꯤ ꯂꯦꯝꯕ ꯀꯧꯕ ꯅꯪꯉꯣꯟꯗ ꯀꯦꯟꯖꯔꯤꯁꯤ꯫ ꯋꯥꯔꯤ ꯇꯥꯔꯒꯅꯤ ꯄꯨꯟꯁꯤꯔꯣꯜ ꯂꯩꯖꯔꯤꯁꯤ꯫ ꯍꯣꯟꯅꯄꯥ ꯅꯆꯥ ꯁꯦꯟꯅꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯋꯥꯔꯤ ꯄꯥꯔꯒ ꯋꯥꯔꯤ ꯇꯥꯔꯒꯅꯦ ꯄꯣꯊꯥꯖꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤꯁꯨ ꯋꯥꯔꯤꯗꯒꯤ ꯄꯥꯔꯒ ꯐꯖꯔꯦ꯫ ꯑꯗꯨꯅꯕꯨꯅꯦ ꯃꯍꯤ ꯂꯥꯡꯗꯅ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯄꯥ ꯅꯆꯥꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯐꯣꯟꯗ ꯑꯄꯥꯏꯕꯤ ꯀꯥꯔ ꯌꯦꯡꯕꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯦ? ꯋꯥꯔꯤ ꯄꯥꯕꯤ ꯑꯩꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯄꯥꯏꯕ ꯀꯥꯔꯗꯨꯗ ꯀꯣꯏꯕ ꯄꯨꯕꯤꯕ ꯉꯝꯕꯁꯨ ꯅꯠꯇꯕ꯫ ꯅꯃꯪꯗ ꯄꯤꯔꯤꯗꯣ ꯁꯈꯤꯅꯥꯅꯤ, ꯑꯄꯥꯏꯕꯤ ꯀꯥꯔꯒꯗꯣ ꯄꯥꯝꯕꯤꯔꯨꯅꯨ, ꯑꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯄꯥꯏꯕꯤ ꯀꯥꯔ ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯀꯥꯏ ꯂꯥꯛꯇꯅ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯁꯤꯟꯗ ꯁꯤꯕꯒ ꯉꯝꯖꯈꯤꯔꯣꯏ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯔꯤ ꯇꯥꯒꯗꯕ ꯄꯥꯒꯗꯕ ꯄꯔꯦꯡ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯦꯝꯕ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯅꯃꯥꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯅꯦ꯫ ꯋꯥꯔꯤꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤ꯫